mayam pumnamakpu YouTube channel Young Minds na taram nokchari. Ngasi mayam dali gadawri bawari asi Italygi phunga wari ni. Phunga wari asi gi maming na Maharani Toungambi. Phunga wari asi haujarak-lagi. Thaina mamangaida hanubi amagi machanupi ahum lairami. Nongmadi machanupi atombi duna mapabu magi kada kausilami. Aduga laibak adugi ningthau bin hairibaduda mabu magi nupi oiba pambra hangluna bahairami. Mapana haraklami atombi aibu ningthau dugi manakta chatlu haiba. Aidi kari upai lai. Aidi nongmatasu ningthau gi konungdudasu chatludri. Machanupi atombi duna haraklami pabung ai adu ada khangde nang aina haiba tawgadabani amuktang chatpiruso. Mapa hanuba adu upai leitabadagi masana haiba inba tarami. Mahak ningthaudugi manakta chatlami. Mi singda ningthaudu kadaida lei haiduna hangduna chatlami. Mi sing aduna mabu ningthauduna leiriba mafamdu takpiraklami. Mahakna ningthauna leiriba konungdu yauraga ningthaudugi manakta changlami. Ningthauduna mangonda haraklami ipagumlaba aingondagi kari pambage hayu. Hanuba aduna ningthaududa magi machanupina mabu yamna nungsire maga luhongbigera hanglami. Ningthauduna khumlaklami nachanupiduna ai masaksu khangdana amukta su udana aibu karamna nungsiribano. Hanuba aduna haraklami ichanupidu kaptuna da leire mahak kamanbadagi soidana sikhrani. Ningthauduna haraklami se sigi roman angauba se pukho sina magi mapidu taithokhalu. Hanuba aduna ningthauna pirakpa roman adu puraga mayumda halaklami. Aduga machanupi atombiduda romandu piraga ningthauna hairakpadu tamlami. Machanupiduna haraklami pabung numit humni marini leiraga ningthaugi manakta amuk chattuna mana aibu luhongbidrabadi ai thauri yanduna isai thanta sijagani haibiruso. Numit humni marini leiraga mapadu ningthaugi manakta chatlami. Mahakna ningthaududa hairami iningthau aigi ichanupiga luhongbiyu natrabadi mahak achauba khudongthiba ama soidana taragani. Ningthauduna paukhum piraklami yengu sida leiriba nupising sigi ayekpa saktamsing asi masak phajaraba makhoising asi aigi oibada matik chade. Hanuba aduna makha tana haraklami ichanupina karigumba nangna mabu luhongbidrabadi mahak thauri yanduna sigani masa mathanta hachagani hairagi. Adudagi ningthau aduna hanuba aduda thang amaga thauri amaga piraga haraklami se thang si paisilu. Mahak masana haninglabadi thang sina hachau hayu. Aduga thauri yanduna sige hairagana thauri sida yalhalu. Hanubadu ningthauna hairakpa paudu puraga machanupigi manakta laklami. Machanupida ningthauna hairakpa pumnamaktu tamlami. Handakti machanupi aduna mahak ningthaugi ayabadu puraktana mayumda halakanu ningthaugi manakta amuk chatpiruso hairaklami. Hanuba adu upai leitraduna ningthaudugi manakta amuk laklami. Khuru khudak kullaga ningthaududa hairami iningthau aigi ichanupi atombi sidangdi nangi nupi oina lawbiyu. Lawba ngamloi haibadudangdi haibirakanu ichanupidu lairabi maraibak thirabini. Ningthauduna hogalaklaga hanuba adubu laimaidagi chingkhatpiraga hairami ipagumlaba ai nangna hairibadu yaragi nangbu lam sangna lakhanbagi aibu ngakpiyu. Adubu nachanupina tawgadabado ai haigi munna taro. Mahakna sangomgi patra amaga sangom amadi ising yauba patra amaga atargulapki ising yauba patra amaga sem sagadabani se hawai maru simaga paisilu. Mahakna aiga wari saninglakpa matamda yumthakta chattuna hawaidu hangdokhalu ai magi manakta lakani. Handakti hanubadu mayumda yamna nungaina halaklami. Machanupida tawgadabasing adu tamlami. Machanupiduna ningthauna hairakpadu tawrami. Patra ahum sem saduna thamlami. Yumthakta kaduna hawai maru adubu hangdoklami. Arapada karigumba potsak ama matam na pairakpa urami.
ꯄꯣꯠꯁꯛ ꯑꯗꯨꯅ ꯃꯥꯒꯤ ꯃꯊꯛꯀꯤ ꯀꯥꯗ ꯄꯥꯏꯁꯤꯟꯗꯨꯅ ꯏꯁꯤꯡ ꯑꯃꯗꯤ ꯁꯪꯒꯣꯝ ꯌꯥꯎꯕ ꯄꯥꯇ꯭ꯔꯗꯨꯗ ꯂꯨꯞꯂꯝꯃꯤ꯫ ꯃꯊꯪꯗꯅ ꯁꯪꯒꯣꯝꯒꯤ ꯄꯥꯇ꯭ꯔꯗ ꯑꯗꯨꯒ ꯑꯔꯣꯏꯕꯗꯅ ꯑꯇꯔ ꯒꯨꯂꯥꯞꯀꯤ ꯏꯁꯤꯡ ꯌꯥꯎꯕ ꯄꯥꯇ꯭ꯔꯗꯨꯗ ꯂꯨꯞꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕ ꯄꯥꯈꯪ ꯑꯃ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯅꯨꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯕꯨ ꯍꯦꯛ ꯎꯕꯒ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯨꯏꯅ ꯁꯥꯔꯕ ꯃꯇꯨꯡꯗ ꯄꯥꯈꯪ ꯑꯗꯨꯅ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯍꯅꯨꯕꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯞꯄ ꯑꯅꯤꯗꯨꯅ ꯃꯅꯥꯎꯗꯨ ꯀꯥꯗꯨꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯕꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯑꯗꯨꯅ ꯌꯥꯏꯃꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯃꯥꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯥꯁꯤꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯌꯥꯏꯃꯗꯨꯅ ꯈꯨꯝꯂꯝꯃꯤ, ꯃꯍꯥꯛꯇꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯕꯤꯟꯒ ꯅꯨꯡꯁꯤꯅꯈ꯭ꯔꯦ꯫ ꯑꯍꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯍꯥꯛ ꯆꯔꯆ ꯆꯠꯈꯤꯕ ꯉꯥꯏꯔꯁꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯨ ꯌꯦꯡꯂꯁꯤ꯫ ꯅꯣꯡꯃꯗꯤ ꯑꯇꯣꯝꯕꯤꯗꯨꯅ ꯃꯥꯒꯤ ꯀꯥꯗꯨ ꯁꯣ ꯂꯣꯟꯁꯤꯜꯂꯝꯂꯒ ꯆꯔꯆꯇ ꯆꯠꯂꯝꯃꯤ꯫ ꯃꯆꯦ ꯑꯅꯤꯗꯨꯅ ꯃꯥꯒꯤ ꯊꯣꯡꯗꯨ ꯊꯨꯒꯥꯏꯔꯒ ꯀꯥꯗꯨꯗ ꯌꯦꯡꯕꯗꯗꯤ ꯀꯥꯗꯨꯗ ꯄꯥꯇ꯭ꯔ 3 ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯆꯦ ꯑꯍꯟꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯃꯁꯤꯗꯤ ꯅꯤꯡꯊꯧꯅ ꯏꯔꯨ ꯂꯨꯖꯅꯕ ꯄꯥꯇ꯭ꯔꯅꯤꯅꯦ꯫ ꯑꯩꯈꯣꯏ ꯒ꯭ꯂꯥꯁ ꯑꯀꯥꯏꯕ ꯈꯔ ꯂꯧꯔꯨꯔꯒ ꯄꯥꯇ꯭ꯔ 3ꯁꯤꯗ ꯈꯔ ꯈꯔ ꯍꯥꯞꯁꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯄꯥꯇ꯭ꯔꯁꯤꯗ ꯏꯔꯨ ꯂꯨꯖꯕꯗ ꯒ꯭ꯂꯥꯁ ꯃꯆꯦꯠꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯌꯥꯠꯀꯅꯤ, ꯃꯁꯥꯗ ꯆꯪꯈꯤꯒꯅꯤ꯫ ꯃꯆꯦ ꯑꯅꯤꯗꯨꯅ ꯒ꯭ꯂꯥꯁ ꯑꯀꯥꯏꯕꯗꯨ ꯄꯥꯇ꯭ꯔ 3ꯗꯨꯗ ꯍꯥꯞꯂꯝꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯅꯥꯎ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯌꯨꯝ ꯌꯧꯔꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒ ꯋꯥꯔꯤ ꯁꯥꯅꯤꯡꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯃꯊꯛꯇ ꯀꯥꯗꯨꯅ ꯅꯤꯡꯊꯧꯅ ꯄꯤꯔꯛꯄ ꯍꯋꯥꯏꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯑꯔꯥꯞꯄꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯗꯨ ꯃꯥꯕꯨ ꯀꯣꯟꯅꯕ ꯄꯥꯝꯕꯣꯝ ꯇꯤꯡꯊꯣꯛꯂꯒ ꯄꯥꯏꯔꯛꯄ ꯎꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯃꯊꯛꯀꯤ ꯀꯥꯗꯨꯗ ꯆꯪꯂꯛꯇꯨꯅ ꯏꯔꯨ ꯂꯨꯖꯅꯕ ꯁꯪꯒꯣꯝ ꯑꯃꯗꯤ ꯏꯁꯤꯡ ꯌꯥꯎꯕ ꯄꯥꯇ꯭ꯔꯗꯨꯗ ꯆꯣꯡꯁꯤꯜꯂꯝꯃꯤ꯫ ꯄꯥꯇ꯭ꯔꯗꯨꯗ ꯌꯥꯎꯔꯝꯕ ꯒ꯭ꯂꯥꯁ ꯃꯆꯦꯠꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯁꯥꯗꯨ ꯌꯥꯠꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯥ ꯁꯪꯒꯣꯝ ꯑꯃꯗꯤ ꯑꯇꯔ ꯒꯨꯂꯥꯞ ꯌꯥꯎꯕ ꯏꯁꯤꯡꯒꯤ ꯄꯥꯇ꯭ꯔ ꯑꯗꯨꯗ ꯃꯊꯪ ꯃꯊꯪ ꯏꯔꯨ ꯂꯨꯖꯕꯗꯗꯤ ꯃꯁꯥꯗꯨ ꯒ꯭ꯂꯥꯁ ꯃꯆꯦꯠꯅ ꯊꯤꯟꯗꯨꯅ ꯌꯣꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯇꯔ ꯒꯨꯂꯥꯞ ꯌꯥꯎꯕ ꯏꯁꯤꯡꯒꯤ ꯄꯥꯇ꯭ꯔꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯄꯥꯏꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯥꯅ ꯏ ꯗ꯭ꯔꯣꯞ ꯗ꯭ꯔꯣꯞ ꯇꯥꯅ ꯄꯥꯏꯔꯒ ꯆꯠꯈꯤꯕꯗꯨ ꯎꯍꯧꯔꯝꯃꯤ꯫ ꯍꯅꯨꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯅ ꯄꯥꯇ꯭ꯔ 3ꯗꯨ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯃꯤꯅꯝꯕꯤꯔꯦ ꯍꯥꯏꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯄꯥ ꯀꯧꯔꯒ ꯃꯄꯥꯗ ꯃꯆꯦꯁꯤꯡꯅ ꯃꯉꯣꯟꯗ ꯃꯤꯅꯝꯕꯤꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯅꯤꯡꯊꯧꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯥꯕꯨ ꯂꯥꯌꯦꯡꯂꯨꯒꯦ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯃꯤ꯫ ꯈꯔ ꯆꯠꯂꯒ ꯃꯍꯥꯛ ꯎꯃꯪ ꯑꯃꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯗ ꯑꯄꯤꯛꯄ ꯌꯨꯝ ꯑꯃ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯣꯡꯗꯨ ꯊꯤꯜꯂꯨꯕꯗ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛ ꯈ꯭ꯔꯤꯁꯇꯤꯌꯥꯟꯂꯥ? ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯌꯨꯝꯗꯨꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯔꯕ ꯍꯅꯨꯕ ꯑꯃ ꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯨꯄꯤ ꯃꯆꯥ, ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ? ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯖꯥꯗꯨ ꯍꯩꯕꯤ ꯍꯤꯡꯆꯥꯕꯤ ꯃꯌꯥꯝ ꯂꯥꯛꯂꯒꯅꯤ꯫ ꯃꯈꯣꯏꯅ ꯅꯪꯕꯨ ꯃꯈꯣꯏꯒꯤ ꯖꯥꯗꯨ ꯀꯥꯝꯁꯤꯟꯗꯨꯅ ꯅꯪꯕꯨ ꯃꯥꯡꯍꯟꯅꯅꯕ ꯍꯣꯠꯅꯔꯛꯂꯅꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯩ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧꯕꯤꯟꯕꯨ ꯊꯤꯔꯛꯂꯤꯕꯅꯤ꯫ ꯍꯅꯨꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩ ꯃꯥꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯗꯦ꯫ ꯎꯗꯨꯗ ꯀꯥꯔꯣ, ꯍꯤꯡꯆꯥꯕꯤꯁꯤꯡꯗꯨ ꯍꯧꯖꯤꯛ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ꯫ ꯅꯪꯅ ꯃꯣꯏꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯂꯅꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯔꯤꯒꯨꯝꯕ ꯈꯪꯅꯤꯡꯕ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯎ, ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯥꯛꯀꯅꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯎ ꯃꯊꯛꯇꯨꯗ ꯀꯥꯈꯠꯇꯨꯅ ꯎꯊꯛꯇꯨꯗ ꯂꯩꯔꯕ ꯀꯥꯟꯗ ꯃꯍꯥꯛꯅ ꯑꯍꯧꯕ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯁꯤꯡꯗꯨ ꯎꯃꯪꯗꯨꯒꯤ ꯃꯌꯥꯏꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯔꯝꯃꯤ, ꯃꯗꯨꯒꯤ ꯃꯈꯣꯡ ꯁꯦꯛꯄꯤ ꯍꯤꯡꯆꯥꯕꯤꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ? ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯑꯣ, ꯃꯥ ꯂꯥꯛꯑꯦ꯫ ꯃꯈꯣꯡ ꯆꯦꯛꯄꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯂꯥꯡꯒꯅꯨ, ꯅꯣꯏ ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯑꯩ ꯅꯣꯏꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯑꯗꯨꯕꯨ ꯉꯥꯏꯈꯣ, ꯑꯩ ꯎ ꯄꯥꯝꯕꯤꯁꯤ ꯀꯟꯅ ꯑꯃꯨꯛꯇ ꯅꯤꯛꯈꯤꯒꯦ, ꯁꯤꯗ ꯃꯤꯒ ꯂꯩꯕ꯭ꯔꯥ ꯌꯦꯡꯈꯤꯒꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯎ ꯄꯥꯝꯕꯤꯗꯨꯗ ꯀꯟꯅ ꯀꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯤ ꯃꯈꯣꯡ ꯁꯦꯛꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩ ꯅꯈꯣꯏꯗ ꯋꯥ ꯑꯃ ꯍꯥꯏꯕꯤꯌꯨꯔꯥ? ꯅꯤꯡꯊꯧꯕꯤꯟꯗꯣ ꯍꯤꯡꯒꯗꯕ ꯄꯨꯡ 2 ꯈꯛꯇ ꯉꯥꯏꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ,
mahakpu kaidaurabage makhong sekpi hingchabiduna khumlaklami magi nupina mana iru lujanaba patrada glass machet hapchinduna masadu glass machet na thinduna glass machet na yomle hingchabi amana amu hanglaklami ado mabu layeng bada kanba ngamlaroidro makhong sekpi hingchabi aduna khumlaklami madudi yamna khudong thiba thabakni atopa hingchabi amana amu kharai adudi kari tauraga phagani makhong sekpi hingchabi duna haraklami kari tauraga phagadabano haibado ai haigi aikhoi mayamgi maraktagi ama hatlaga magi idu patra amada hapnaga mafam asida koipai pairiba khunu amagi idu magi idu da haplaga yansinnaraba idu maida chauhallaga iduna ningthaudugi masada taigedabani masina su yadri nakhoina sida uriba nung asigi makhada leiriba ising adu ningthaudugi masada haithagadabani maduda magi masada changduna leiriba glass machet sing adu loina thorakani minute manga leiraga mahak naba pharakani adudagi hingchabi sing adu cha thaktuna yu thaktuna laimaida tumthakirami nupi macha aduna makhoi tumna khraga uthaktagi kumtharaktuna hanuba nupadugi yumgi thongduda thilami mahakna hanuba aduda hingchabi sing aduna hainabadu tamlami aduga mangonda thang amaga patra amaga bottle amaga pinaba hairami mahakna haiba sing adu hanubaduna pibirami hanuba aduna khunu ama hatuna khunugi idu patra du hablami nupi macha aduna karamba hingchabi hatchige khanglamde kona thangdadi mahakna makhong sekpi hingchabi du oina hatlage khalami makhong sekpi hingchabi du hatlaga magi idu patra du hablami madugi matungda nungdu thangdoktuna nung makhada leiba isingdu bottle amada hablami mahak amuk hanubadugi manakta chatlami aduga mana tauruba pumnamaktu lirami hanubaduna mangonda ana layengba mina setkadaba fijol ama piraklami fijol du setchillaga ningthaugi konungda laklami mahakna thongakpa sing aduda mahak ningthaudubu layengba lakpani mahakpu manungda changhanbiyu hairami ahanbadadi thongakpa sing aduna mana haibadu yaramde adubu mana yamna thajana haibaduda mahakpu manungda changhanbirami ningthaugi mama maharani duna mangonda hairami karigumba nangna aigi chanupasi layengba ngamlabadi nangna ningthaugi khubamda kahangani aduga aigi luhup asisu pigani nupi macha aduna khumlami ai arapa mafam amadagi lakpani karisu wabirunu ai ningthaudubu soidana layengjage magi anabasi phanjage adudagi nupi macha adu chaksangda changduna I yawba patra adu maida thangatuna sawhalami madugi matungda ningthaudugi kada changlami mahangna ningthaugi masadu iduna taibirami bottle da purakpa isingdu ningthaududa haithabirami ningthaugi masada changduna leiramba glass machet sing adu thoraklami minute manga leiragadi ningthaudu anaba farami ningthauduna haraklami aibu layeng bibagi se aigi luhupse nangi kokta upirage ana layeng bagi saktam lauribi nupi macha aduna ningthauda hairami iningthau khudong thibasi karamna takhibano ningthauduna haraklami masi aigi nupina thokhanbani ai maga nungsinakhi mana aina irulujanaba patra ahum sem sabikhi mana patra sing aduda akaiba glass machet hapsinduna aibu khudong thibasi tahan khibani nupi macha aduna mu hanglami tasengna madugi thabaktubu nangi nupina tawramgadrane kanagumba amana tawramba oiramlabadi kamdauba ningthauduna haraklami madudi oithoktabani magi kadudi kanasu changdabani nupi macha aduna mu hanglami haujik nangi nupidu nangonda sinarabadi nahak kari tawgani ningthauduna khumlaklami aina mabu thangna thinduna hatkani nupi macha aduna amu haraklami hoi chummi adumna tawgadabani mana adumna tawramlabadi mahak hatpada matik chai madu hairaga mahak chatlagi harai maduda ningthaugi mamaduna haraklami nate aigi isagi punsi kanbiraga nahak chatkhiba yaroi nang mafam asida lei aina nangonda aigi luhupsi nangonda pini haina wasakhibaduni nupi aduna haraklami
adu oiragana ai karigumba amakhaktangdi pami adudi nangna pamlibado karino hairodana nupi macha aduna hairaklami ining thauna aigi khubak amada aigi minga yumnak ka ibiyu aduga atopa khubak amadana ining thaugi ming amadi yumnak ibiyu ning thauna mana hairibadu tawrami nupi macha aduna hairaklami ai haujikki chatlukhige aduga amuk halakki madu hairamlaga mahak mayumda halaklami magi kada lairiba patra sing aduda yauramba sangom ising amadi atar kulap yauba isingdu haidok nauna sindoklami adudagi mahakna mathakta kaduna hawai adubu hangdoklami ningthaudu makhutta thangsang pairaga magi nupidu bu hatna balaklami mana magi nupidu hatke haiduna thangsang du haigatpada magi nupina magi khubaktu thangalagi ningthauna magi khubakta magi maming amadi magi nupigi maming irambadu urami madu ubada mahangna thangsang du langthokhirami aduga patra ahumduda irulujarami aduga magi nupibu chena konbirami mahangna yamna ngakna hairami nangna aibu manghanaba suhonaba aduga aibu sukanbiba magi nupina khumlaklami aina nangbu minangkhiba natti aigi iche anina aibu minangkhibani ningthauduna hairaklami o adu oiradi imagi manakta konungda chatlachi lao mafamduda aikhoi ani luhonglurasi makhoi ani konungda chatlami ningthaugi mamana nupi macha adubu konbirami wari pumba taraba matungda makhoi ani bu chawna luhongbirami adudagi makhoi nungai yai phana pankhre wari asi matang sida loisinjare wari asi libeda soikiba yaurabasu tabiriba pumna mangna ngakpinaba nologna haijari